ꯆꯥꯛ ꯐꯖꯅ ꯄꯤꯁꯟꯕꯤꯔꯨꯁꯦ ꯃꯤ ꯐꯪꯅꯕ ꯃꯤꯕꯨ ꯀꯟꯕꯗꯣ ꯃꯗꯨ ꯁꯣꯠ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ Thounaphaba Angang Khuraijam June' Ingthahanba Taramna Okpa Thouram asida lengbirakliba Khwai punamakku Meitei Presbyterian Shinglup Synod ki Meitei dagi na haraw phongdokjabaga loinana mayam punamakku Taramna Okchari Synod asigi thabak suriba committee amana warep taduna resolution number 1 di matung ina khanajakraba warep asi nimita thabak oina koi angang asibu taramna okpagi thawam asi koina pangthokchari bani ani leire amana Dr. Romen Huidrom Romen ma asi Shell Express ki correspondent amani akhoi Ronibala Devi Ronibala ma si naharol thawdagi yan maru oiba media gi ni masa amani yamna Thounaphaba Desi iwa ikonga Reverend Dr. Senior most pastor ni Bishnupur the moderator elect si outgoing moderator ni objek mikrofon pastor di level pelko rasi Synod kasi bayi coba maku atare makuel si mana itu tinggi ini mati so Kumar rasi di vaksin kumar kamera pasar mana profesor pasar jadi umum jadi kedua orang pasar yang ada jadi kedua pasar ini itu jadi Imphal di pasar ini jadi Thouram aise bottle cherang daloi yomja laga tawe aduga bottle doloi chai thokrakanda aise irak na ba hore ising thokpa hore adukanda ina chongkhalaga danau te kan bio lawe aduga danau te na chenjaliye bol do mathak tale hoba steer duga aduga danau te na bol pai da biana yenge tawaga maje kumdare adudagi akhoi bani iraminare aduga maje ising thokpa hore adudagi maje ai gi kuthado maga aije itong thamaga mana bol da lauba chale aduga aingonda bol da ile aduga danau te em kan bol lawa aduga ai ro fadan haike ra taw ko ba adu ma khatane aduga maje chapnaga ai mai na chalaga ai paga singda punya dai na me adu dai ai wara ko dagi ai na chema thado maga ai bol lawa chalaga bol lam thile moda maje bol paga maje step to nan minna kakhat ngamre bol thado ma to paga no chalaga lai kam nan tham to ma na pari si boy bang de khalut adu ke tabak chandau ke kusu ai na thaga cha nak ke nang chom dam ta tho yogi samaka gift macam tang tam jage
Praise the Lord. Praise the Lord. June Ingthahanba boldo huntharaga masamakse ngasai kumtharure mas iroibase kya haiti masu iroiba maini simina tore hena wakhal lakpadagi aidi mai mana changuragadi aisu punam simina tara hena wakhal ma tawraga na mukalekan khalaga bolam lawraga madu amu hundraga madudagi minsama tawraga maduda angang ase bolduda makutsi lamallaga maduda aikhoigi mathang pusilakana lekangda makutna samgalaga magi lak set tawdibani adu ngasi asida sigumba Thounaphaba haide isamaksu angang asi sigadamata isu siraga chomtharuroba adugumba angang asina sigumba ising iraknaraba siragadaba misamabu kanbi barbase aduki matik yamna amal yami hena lawzaninge Iraminare hai ma ising thaminare hai ngani adu mana isi animuk toba tare hena mana par ka khalaga madugi loksing do madu mai blocksing do madu ngasin misida ina ma awang pa thap tai thak chari tasina ma atai tene award pidra cho khoi puna mangna ma jing ngasin mita wahi gi award thagat wahi ji award ena khalaga tungi punsiri apa bors 이승문덕이 이락나바 메이사쿠기 간바 하이바 안강 심스나 tàu thabak activity si yamna thagat ngai oire akhoi mayam su hekta ba kai khoi pung thagot pi gi thorang ama khot pi si yamna phaye na stair da leuri ba bol du thuna mak chalaga lawdaraga mangonda madu polaga kakal au haibagi honari ba thaba ase yamna thagat ningai oibani ishona magi punsi chuppa bol pibi bo shenu aduga kanbibagi thabak haibasi aikoina sumna khanba matamda taraina aikoina khanbagi wani arubu thabak amni maramdi karigino haibu matamda mi amabu isingda targa mi amana kanbina nabagi damakta thaurang to haibase do or die da masamaksu khirep amal lawrga man tawbu natrabagi kanbibu sungongba masina ina haijeningi aduna aikoigi isanupa aikoigi John Ingthahanba mahakna lauram liba thawdang asi aikoi MPS Synod ki manungda amadi Manipur pumbagi oina aikoi gi dabak yamna chawthok chaningai amani haibasa in production araga ni thoigum sinueba adu idi maswen sine je khale adu ki matakta megi tangtra ma padani thoido adu eta di tangai phadana soidana phitara gi matakta di lure je hadati season kitang phadana sing tabadu da adu ki di aina mukka hangbada mayam bani moi loina bon chana bi oi mana ku lebrega noidi ke dole yang sing ta kan ku di ru bi de hite tnai ada ma ju ru ba adu noi aduga amma mayam ma gi hek popa si victim moi banga ji apo ku moi sum launeri bui ningi launer so ma to si mani da launer ko du to ya ba na ada ki de amma ji ki kalli banga ji he mayam bani mana ku le pale ada tu se camera pai ji ai di ru bi de hite tnai ada ma si udrai Adaina Lanchenba kamai tawe nang damrauke nang malaga Lanchenba nang asiti sigani ko ai lembe damrauke nang nite dei sini ada aina sunu wai ta koi sa ji su modete masa khudi ma phawdi boidam aga adu yawa adu koi John ki mata John Ingthahanba je ma khare exceptional ba uniqueness ai tare ai harau phungko ji tawro je khanbre do harau phungko ko ji phayena adagi di amlu bam pukri je ngra ai oja sing ai manaba ku elder ma ji ku my family dai tamne oja adu pukri adu pukri du sai ku ding mi shi ne adu hai ku ma sum hai ka da ku se tu medam sai da je ka te ma tiam ding ta sa na ti ne ya kara Meitei ke no ni adu na es mai ji kitang haraw wa sangangam to ju thang na na ji phadong wa le na khandra si mi si da ku pa do chani thank you la bi ku ku te matamadi da pan mani khobina na wang chaw ba borin ko ban pa David ikhaba David hai ba angang si kan pikisina nawi na golichi ha si magi Thounaphaba hai ba Thounaphaba do maku ibu na khbiya ba maramaduna arui ba di ma si ke do ga bu Israel ni ko sa isona man khandor Israel ni ko adu aina hajani wadi ai gisa ko gisa nu pa June' 18 mai sida
ꯑꯆꯧꯕ ꯃꯤ ꯑꯐꯕ ꯃꯤ ꯏꯁꯣꯔꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯜꯂꯨꯕꯗꯨ ꯑꯣꯏ BSK इतिहास अमसुंग अखोई मॉडरेटर ओइबिरिबा जिसी रेवरेंड डॉक्टर ए सिनोसदा इन मनुंग अमसुंग सारिनाय कै तिदमक्ता यामना तंजनिंगाय ओइबा लोयना मिरोन कयाता लेहरगदो मिटमने आइदु अमदुगा लुमिना खजितम अदो सो आसिया मन इसिंग लेका करेमा चेला का मोना माय बापा सोंदरगा माना माय मुख कोंदरा मोय अहुम पुलपसी मेचिदा थागतसरी Sedang tanggap and praise be unto our God the Father, the Son, and the Holy Spirit, and the blessings of our Lord Jesus Christ, the love of God the Father, and the sweet communion of the Holy Spirit, rest and abide with us now and forevermore. Amen.